Ngachi numida wairam phongkiba kangla paudigi madu oiba pau khara khangasaraga miyamda khudo tamjage thikhongjang village de attack zathatuna nupi angang so ankibagi mayokta NI37 da totes shutdown lokthokre ngarang numida wairam pung manga khara helakpada NI37 Imphal Zidibam lambi gi new kaithel manbi gi manak nakna leiba Kangpopi district ki manungjanba Thikhongjang da kukilal hauba machel khu thoknabagi thodokta nupi amasu angang yaungna miyoi kaya aso apanang khiba thodo adugi mayokta kuki CSO Working Committee Southwest Sadar Hills na Imphal Ziribam lambida pungkumari ki tote shutdown lokthokre loinana thodo adugi matangda mari leinabasingna investigation chachanabada vitokre lup asna thadorakhiba jeol amana hairibana Thaudo adu civilian sing na chachava hingsagi thaudo amani sakhangdaba khulai paiba sing aduna nomaijing numitki church ki lai khuramba matamda khul asida attack chatharakhibadagi nupi angang yaungna miyoi kaya aso apanangki thaudo adu security lapses laibadagi thokhibani mafam aduda deploy tawriba security force ki kanguna miyam ngak senba ngamdrei thong adu akamamongda condemn tawi Thaudo aduda chenariba sing adu athuba matamda phaduna makhogi mathakta michang mikhai naidaba mongda investigation chathagadavani central amasung state government ge makedigi Thikhongjang village amasung masigi akoiba jaga singda security kankhat hanba yaungna soklava singda medical assistant relief ke tengbang pigadavani protest adugi saruk ama oina organization asina NI37 Imphal Ziribam lambida pungkumari ki tote shutdown lokthokrai tote shutdown asigi manungda lambi asida makhal amadagi gari sing chathok chachin tawba yaroi Thikhongjang village ki manak nakna lairiba marfuga taruk suba CRPF battalion ki makedigi security lapses laibadagi thaudo adu thopoivana battalion asida makhal amadagi cooperation pidina vasu warep lokrai Thaudo aduda aso apan nangkhiba imung singi damaktasu committee asina chapchana leple mari leinaba authority ki makedagi su mafam adugi khunjasing asoi angam tho andanaba amasung party ki thajaba adu hanjilakna ba honagadavani haide thajaba yaba paugi source amagi matung inade Thikhongjang village ta chathakhiba khutongna bagi thaudo adu deputy chief minister nemcha kip jengi mapuroiba ST Thangboy Kip Lead Tower KNFP amasung Cycle ACG MLA Kemyo Hau Kip Hangsingi Mapuroiba Devi Hangsing Lead Tower KARA aniki marakta thokna khibani haibana thajanari adubu thaudo asigi matangda mari leinari balup anigi makedigi haujuk phawagi oina claim amata tawrakpadi leitri makha tarakpa pauda MLA manga NT Defection logi makhada chathakhiba hearing gi judgment Khudong chaba yenglaga lauthoklagani speaker Haukhiba chahi lising aniga sumna kuni thoida pangthokiba Manipur Legislative Assembly gi mikhalda JDU gi ticket ta mai pakhiba adubu BJP da merge tawkraba party asigi MLA manga tara suba schedule gi anti defection logi makhada disqualified tawgadavani haina Manipur Pradesh Congress Committee gi lusingba Hareswar Gwasmi na Manipur Legislative Assembly ki Speaker T.H. Adabrata da tharakhiba wakat ka mari lanana Speaker gi Tribunal da wayal chatharaba matung judgment reserve tawduna thamkhiba adu khudongjaba matam ama yenglaga lauthoklagani haina Assembly Speaker T.H. Adabrata na phongdokhrei makha tarakpa pauda nungsangkhong da ambush tawraktuna AR gi personnel ani hatkhre Home Minister Govindas Kodhongjamna condemn tawkhrei Oracle District Militant Police Station na konba nungsangkhong da ngasi nungthil pung ani aduwaida sakhangdaba khulai mathiksana paiba miyoi kharana imbush tawraktuna nifu suba Assam Rifles ki personnel ani hatkhre thaudo adubo Home Minister Govindas Kodhongjamna akamamongda condemn tawkhrei police tagi phangba paung na hai nifu suba AR gi kangu adu Sangsat tegi laisangkhong tana ising lawba lakhibani makhoina laisangkhong yorakpada sing mathaktagi afaba makhalgi nomai paiba kangu amana lumlaga nomai kapsilakhibani thagdo aduda Assam Rifles ki warrant officer balwal kauba miyoi amaga CM singa kauba rifleman driver amaga yamna luba phibamda sokhi
Makhoi ani hospital da puduna laikananaba hotnabada ngamkhide. Asiba haksang ani adu ngasi numidang rimski mokta yauroklaba yai haina panare. Ambush adu kanana chathakibano haiba chapchana khangba ngamdre. Adum oinamak intelligence ki report matung inadi NSCN Eastern Front ki kadar singna tawba oigadra haina launare. Hiram asigi matangda NSCN AM natraga atopa lal hauba amata na ngasi numida wairam fawbadi krem tawrakpa leitre. Thawdok thufamda Assam Rifles ki ahemba forcing thajinduna thi humbagi thabak chathare. Ambush adu nungthil pung ani tarakpa aduwaida tawrakpa oiragasu nakal ani ki marakta nomai kamnabagi thawdokte pungkhai ama hena chathaki haire. Maraksida Home Minister Govidas Kothokjamna social media da thagalakpa post amada hai Oracle gi nungsangkhul da nifu suba ARG Kamboy amada ambush tawrakhibagi thawdo adu akamamong da condemn tawi haire. Makha tarakpa pawda aruba lainana naraba IDP singda CM na lak amamam pikre. IDP ataidasu makha tana selgi timbang pinaba thorang tawri Wycam San. Imphal gi lamboy khongnangkhong da hangba relief camp da leiriba cancer amadi kidney gi laina leiba internally distressed person IDP kuntarukta Chief Minister Yumnam Khemcha na ana layengbada mateng oinabagi damak lupa lak amama mateng pangkhre. Lamboy khongnangkhong gi Manipur Threat Expo Center Relief Camp da aruba laina na narava IDP singda mateng pangbagi saru ama oina sempham adu khusinakibani. Tingbang pibagi tharom aduda Chief Minister na haiki awaba taraba matam asida IDP singna thengnariba khudong sadaba sing kharadang oirabasu koan bangamnabagi pandamda lengangna selgi mating piduna lakle. Lengangna atai atoba relief camp da leiriva IDP singdasu makhatana selgi tingbang pinaba thorang tawri. Ngasi piriba tingbang asina aroiba natte matung tarakpada su lengaki maikidegi aruba lainana naraba IDP sing layeng bada sangba sempham kharadang oirabasu puthoknaba thorang tawri. Matam sangna masagi mayumda hanjimba ngamdabagi awaba mayoknariba IDP singna aruba laina narakpa matamda lengangna angamba thakta mateng pangnaba wadep laure. Adubu masing yamlaba miyamna haujik phawa masagi mayumda hanjimba ngamdana leiribase laibak chebane. Leibaki haujik oiriba phibam asina maram oiraga miyoi kaya marum mayum maikei thadoktuna khudongchadaba sing mayoknaribani hainasu mahangna phongdokhi. Makha tarakpa pawda lairon Wi-Fi da naga kidnap tawkhibaga mari lainana NIA na police personnel ama machin hangkhre. Naga micham taruk faraga hakhibagi thawdoka mari lainana Kangpokpidagi police personnel ama wahangpawng chathakre. May 13 da lairon Wi-Fi kholdagi fakhraga June 10 da sina phangkhiba naga tarukki mihata chenai haina maikei kayadagi maral sirakraba police personnel adu Kangpokpi police station gi Tim amana wahangpawng chathakibani. May 13 da thadawgi church luchingba ahum hatkraba matung ikan Canada na lairoin Wi-Fi village dagi naga micham sing adu fakhibani. Hiromasigi matang da official aman hai naga micham taruk fakhraga asiba haksang oina phangkhibagi matangda investigation chathare. Thagdo aduda police personnel ama hakthengna chenai natraga chenade haiba haujik phawagi oina di chapchana khangba ngamdre. Leikidraba naga taruk aduga faminakhiba naga nupi singnadi hairiba police personnel ase thagdo aduda hakthengna chenai haina police statement piba leikrabane. Thagdo aduga mari lainana miyamna irang haurakpadagi case ase state laingakna National Investigation Agency NIA da sinakhi. Haukiba thangja numita Union Home Minister Amit Shah na Manipur da hauju oiriba security ki phibam review tawkhibaga loinana NIA na thagdo adugi matangda thijimba haukrabasu haujuk phawbadi chenaba miyoi amata phaba leitre. Leikidraba naga taruk adu imung manangi miyoi singa loinana fakhibani. Nupi amasung angang yongna miyoi 12 thadораklaga miyoi taruk adu makhatana phajinduna thamkhibani. Numit aduda Kangpokpi amasung Senapati district takuki amade nagagi lupchingna phajinakhiba micham punani pumarine. Makhatarapa pawda syllabus drug ki matangda yohallu haina Bosem gi office da MSF na thomjingkhre. Bosem Kosem amadi CBSE gi class 5 tige 12 fawbada drug kamai leinaba syllabus semtuna lairik oina phanghalu amasung
mathanggi session-dagi tamhangadavani haiduna MSF ki thangmisingna ngasi Bosem ki office da khongjang changsingkhre. Khongjanga mari lenyana MSF ki president Hijam Rosan haiki marebak maramdam nungsiba ngamdanaba drug pijaduna mahiroi amadi nahasing hatoknaba lalong ama chatharaklabra haibagi jingnaba leidei. Kumja lising aniga sumna taramapalda Ministry of Social Justice and Empowerment na phongkiba report paladuna mahakna hai state asigi apunba misingi changda 22.4 youth thai, sada 3.74 ganja thai, sada 14.22 opioid sijinai, sada 7.23 na sedative ching sijinai amasung sada 4.86 na amphetamine type stimulant ATS sijinai. Manipur da drug control tongnaba tonga-tongamba law enforcement agency kaya lairagasu ngasi fawba Manipur dagi drug muthatpa ngamdre. Drug ki case senaba miyoi kaya farabasu noma kangdana state asida drug pusilakle. Inkhalakliba mahiroi amadi naharol sing drug tagi kange hairabade mahiroi singna drug na piba zaithing ningthina khanghanba mathau tai haike. Makhatarapa pawda khoisangna raba candidate singna Education S Department ki office solon singkhre. Lenga ki Education S Department lawba office assistant 2021 recruitment gi aiba changyengi full athopa laktokadavani haiba demand ngasi lamphel pata leiba Education S ki office solon singkhre. Office assistant 2021 recruitment Education S ki candidate singna Education S office athomjingke. Masigi matung ngahak leiraga lamphel police ki team ama laktuna khongjangoi sing aduga wari sanake. Madugi matung yanaba purakpadage main gate ke so hangdopaga loinana pendabagi kholaw kaya lawki. Khongjang aduga mari lainana office assistant lising aniga sumna kunma thoi recruitment Education S ki campaigner Laisram Rokesor na hai ai bai saying aduda saruk yakhiba khoisawnaraba candidate singna mai leinaba department ki director amadi chief minister da kayarak hajaraba sungasi fawba mokhoigi wafam tabidana leire. Mamang tha June da su candidate singna aiba sangyeng pangthokibagi result lauthoknaba amadi recruitment asigi computer test pangthoktuna transparent oiba recruitment test ohengadavani haina khongjang su changsingkhrabani haki.